ꯇꯥꯛꯆꯔꯤ ISTV Manipuri paw mideng tabir sing mataram oksari uzik maroi babawda ILP ki khongjang da fazin khiba mioi sing athuba matam da thadok lagani system asi chanana bo honabada BJP gi achauba thodang lai phongdokri Muslim singi seng labak kumai Idul Fitr gi thoram ngasi Manipur gi mafam kya da supak sana pangthok nakhri amadi ILP chanana ba khongjang kan na sangsilingai cheirakta saktak che yaudana lakpa mioi kuntrani thoi koirengai gi miamna fari makoi bu purakpa saktiman gari ama mai thakri uzik paw sandok na pizari ILP ki khongjang da fazin kiba mioi sing athuba matam da thadok lagani system asi chanana bo honabada BJP gi achauba thodang lai phongdokri hiramasida report ama Singmairong da leba Tribal Research Institute ta pangtok thoram ama yaw lakpada paumi sing hangba wahang amagi pakhum pirduna Home Minister oibeduna tana Deputy Chief Minister oiriba gakhangamna wafam sing asi phongdoki bani magna makha taraduna miyamna lamdam asida inner line permit system chanana na ba honri basi lanai goiba nate haiba sarkar na khangi aduna bu cabinet decision anirak lawbaga loinana mamangda assembly mifamda waref anirak logduna center da takna duna lakli aduda right of missing asu ikli ba angang sing ado sigumba tool so sina bise position sina biganu haiba khongjang sangsin ba matamda police na irang laksina na bohona bada kahenba huba chaiba yawbadu hogjikana inquiry chathari ahen ba yawrabudi action logani khongjang sangsin ba matamda democratic oibani harga violent oiba yawi handak edu dasu police personnel ka asok open nangkiba yawi adubu media dadi police na soiki ba ngaktena namna ayamba uhanba se changmanana uhanbina na bawa phom phongdoki esi tata sangsin nong han tharukwa lawya ka ba asidi mo je hek lakpa madu react mo tora from khod sibai su minina ado madu reactor tor pakan da madu da patta da yeng na kanani to kapi do manti kana sing si ina da mala ka tat to khod nung thang marai ba ta tai ki no yang su kitang kapi raga naron sing da kitang chata sing da khod tor ani da balance ka kapi do mani phagada pa madu to koi dire patung na da to ut patara badi chunda bra ko neutral oinas na kanani da unnen na bi na base ai request tawjeningi aduga adu sukari kari oil basu akone piri instruction sibai singla kari basu restraint to gode bani propok to roi da bani mina propok no honor basu no kai kai khang da bani khongjang changsin bada fazin kiba music atu matam da thadok lagani haiba wafam gai khangam na phongdoki access amaso so ta ta mo I think we will consider it as a very human modo akwai BJP Manipur Pradesh ki luching musina lamdamasda ILP asi Manipur sakarna chanahan bangami haibasi aranmani system asi atayumthang na state kharada chanai Manipur gidi yadaba leibana center da takna bagi tangai fadab lakpani haki UPA gi matamda chanabang amdribasi karigino haina hangba wahangda UPA sarkar gi matamda atay party su yawuna apanba oiki Congress sarkar gi oinadi karisu apanba iyet palaite haki center da mafung fana NDA sarkar leirabanina BJP Manipur Pradesh ki achau thodang lei leiwa ki interest dala dali thidana BJP na hone biu haiki hojik makhata na khongjang changsin bagi mathau ta drabara haina khali chief minister na su assembly session aroibada ILP chanan bagi matangda marik chumbo wafam phongdok palaikre sarkar yauna atai political party sing amadi CSO singi mute sing yauna khanana baba ton tawri masida punna honarga lamdam masida ILP chanana ba khongthang lokhatsi haibu wafam phongdoki center da sarkar anobo center banina akoi amuk reiterate to no do popular party delegates salaga prime minister home minister anobo prime minister no home minister adi no sarkar sigi leader sing salaga nana do si maduda chatra singi leader sing khangde ILP gi demand committee leader sing khangde chamina si usuma chamina chatsi hai base koi stand ni barabadu no si ai na bil tabzari maduda makhone tawresu leba kinu state sigi ni praja gi welfare de no tani national level madamana akoi masenta kare taina to kanna ro taina pham thok pat center to me chalaga nangna ro si baram de aswal sta lam stock si hada mayam khunjari ISTV pawgidamak en ranjan amadi Naurebam Philips singmai Muslim singi senglaba kumai Idul Fitr gi thoram ngasi Manipur gi mafam kya da supak sana pangthok nakri Babu Parada leiba masjid ta pangthokpa Idul Fitr gi thoram da Chief Minister Okram Ibo bisu saruk yaki lamdam asida leiriba tongan ba kanglup singna Manipuri ama oina awan nungai animakta saruk yamina si haina Chief Minister Okram Ibo bina Idul Fitr gi thoram adu da phongdokri mahakna makha taraduna
नुमित असिना लाकपदा मियोइबा जातिदा पीरिबा पाउजेल असे खंगमिनदुना मियोइबा अमा ओइना आइना तौखिबा असोइबा अरानबा कया अदु मपुगी मफमदा ngakpinaba हाइजबगा लोइनना लाकदौरिबा मतम असिदा मियामगिदमक अमसुंग लेबाकिदमक अफबा अमदि अचुंबा थबक तौनबु होनरसि हाइखि येलहौंगाइदगी लमिनरक्लबा जाति खुदिमक इचिल इनाव ngakतनी धर्मन मसिबु खाइदोक्तुना चटहनबा ngamloi अवान नुंगाइ अनिमक्ता सरुक यामिनदुना लमदम असि तंदु लैताबा लमदम अमा ओहेनबु होनरसि हाइखि मणिपुरदा लेमिनरीबा सिनाउसिंग हिंदू की ओइसनु क्रिश्चियन की ओइसनु इस्लाम धर्म चटपा की बंग सिनाउसिंग कोई पुनमक्सी इमा अमतना इपा अमतना कोपा सिनिनाउनी अतना कोई पुनमक यामना नुंसी सानना कोई अमतनी हाइदना कोई पुनमक कोई धर्मना कोई पुनमकु तोंगान तोंगान उहनबा यारोय धर्म हाइबसि माना थाजजबा अपाम्बा लंबी कोई चचबनी कोई पुनमक्सी सिनाउ इमा इपा अमतन पोपा सिनाउ खतनी कोई सिदा पोपनी कोई सिदा सिमिनगदबनी नुंगाइरबसु वारबसु कोई सियार यामिना नुंसिनना जाना चिनना कोई लेमिनबा मपु अल्लाह ताला मपु सौना को पुनमकु जानबीबा नुसिबीबा वैष्णु हाइनाई मसिगी मेसेज है ईद उल फितर की थौरम असी पौना बाजार की मस्जिद रोड लेबा मस्जिद तजु थौरम असी पांगथोखी थौरम असी मरी लेनना नुमित असिना लाकपदा मियोइबा मसिल की मरक्ता नुंसिनबा अमसुंग मतेंग पांगनादुना लमिननबगिदमक्ता मपुगी मफमदा थौनिखी रमजान था अमा चरा हेलब मतुंग ngasi पांगथोकलिबा मुस्लिम सिंगी चावरब कुमहै ईद उल फितर थौरम लमदम असिदा खुंदामिनरिबा पुरपुनमक सरुक यामिनदुना हराव तयामना पांगथोकली मुस्लिम इचिन इनाव सिंगी युमदा चतुना खुदोल पोट पीदुना जामिन थगविनखी मणिपुरदा आईएलपी चना हनगदबनी हाइना मियामना खोंजंग कन्ना चंगसिलिंगै चेरक्ता सक्ताक चे यावदना मपालमदगी लाकपा मियोय कुंथ्रानिथोय कोइरेंगै लमखाइदा लमदम अदुगी मेरा पाइबी अमदी क्लब की मियोयसिंग फारे मखोइना तोंगलकपनी हाइबा टाटा शक्तिमान अमसु मै थाखरे फायर सर्विस लाक्तना कनबदगी मखाताना का हेना अमांगाता थोखौद्रे थौदोक थोकफमदगी फंगबा पाउगी मतुंग इना कोइरेंगै के अपनबा मेरा पाइबी सिंगना ngasi अयुक पुंग 6 मखाइरोम ताबा मतमदा कोइरेंगै लमखाइदा शक्तिमान अमदा मपालमदगी लाकपा मिटोप मयाम अमा तोंगदुना लाकपा उखि हाइरी मखोइना खामलगा वहंग पहंग चथबदा मिटोप सिंग अदु बिहार यूपी अमदी असमदगी लाकलगा कंगला तोंगबिदा हौजिक सागतलिबा इंदिरा गांधी ट्राइबल यूनिवर्सिटी की थबक सुब यावबनी मखोइ सिंग अदु मसागी सक्ताक चे अमता यावरमदबगा लोइनना हिंदी फावबा खंगदबा यावी हाइरी कोइरेंगै मैरा पाइबी अपुनबलु के सेक्रेटरी बिमोलाना मियामना इनर लाइन परमिट सिस्टम चना हन्नबा यामना कन्न होनरिंगै चेरक असिदा मिटोप सिंग मपालमदगी तत्तना चंगसिलगलिबा सि थिंगननबा इसा इसाना इथौदांग लौबगी मतम ओइरे हाइखि हिंदी फजना सुबनबा दे बेंगोली मतम मरम खंगदबा कोलकाता मल्ला लेकिन इस मरम खंगदबा माइना शक्तिमान नमस्ते मयाम से पुरक सिदाइता सेलिबा राम सिगा मरी लेना बदासदा वहां वहां तंबसदा मोइसे अदा मोइसे मोइ मसागी असम की खरा की कोलकाता की खरा मसागी आदि फाइट तौननबा से चांग यावगा मरी लेनबा मणिपुर लेबगी सक्ताक से सु अम्बौ यावदबा मयाम सिदा नुमित्यो मुंगमतुंगदा मखोइना तोंगलकपा टाटा शक्तिमान अदु मियोय क्याना मै थाखी मै चाख्रबा शक्तिमान अदुगी रजिस्ट्रेशन नंबर AS14A9132 नि थौदोक अदुदा इंदिरा गांधी ट्राइबल यूनिवर्सिटी सागतलिबा कंस्ट्रक्शन कंपनी की मियोय खरा असो अपन नंखी थौदोक थोकफमदा इम्फाल ईस्ट की एसपी लाक्तुना इरांग अदु लाक्षिनखी थौदोक थोखरबा मतुंगदा कोइरेंगै वेलफेयर एसोसिएशन की संगलेंदा पाउगी मिफम अमा पांगथोखी पाउगी मिफम अदुदा यूनिवर्सल मदर ऑर्गेनाइजेशन की वाइस प्रेसिडेंट सोराइसम शांति लैमना मपालमदगी लाकपा मियोयसिंग असिगी वारोशिन पुरकनबा हाइदुना UMO मोमनु इरेखोमबिलो पोइरै लैमरोल मैरा पाइबी अपुनबा मणिपुर कंगलैपाक वुमेन्स वेलफेयर एसोसिएशन मखाल खुलगी चेयरमैन खुलाकपा अमदी कंस्ट्रक्शन कंपनी की अकाउंटेंट हेमकांतगा लोइनना लेकाई की क्लब मैरा पाइबी सिंगा वारी सानखी वारी सानबा लोइद्रिङैदा हेमकांतबु KWWA अमसुंग पोइरै लैमरोल की म्यूट सिंगना पुदुना चन्नबु होनरकपदगी लेकाई मियामना असावबा फोंदोकनखी मियामगी दायित्व लौनबा थोरकपगी महुता मिंगचत तानबा थबक तौबा असि इमालुप सिंगी माइदा फत्तबा तैसिनबा थवंगनि हाइना पाउगी मिफम अदुदा सरुक याखिबा शांति लैमना हाइखी ईद की
numit ka mari lainana nama sonbagi matam hele hairubagi wahauda funa chainabadagi mioi amang asi Jennimsta pukhatuna laikanakre thaudoga se santhel awang laikai da leiba tidiga compound thukibani soktuna laikanariba mioi adudi MD Rahimuddin Chahini Futaru apokpa laikhidraba Maniruddin Haji kawi mahak Minority Development Forum gi General Secretary oi hairi mahak na phongdorakpada tha ama chupna chara henduna laklaba matung yamna maru oina pangthokpa itki numit ka mari lainana ayuki pung mapan makhai tabada nama sonbagi thoram pangthokadabani hana mamangda khangan khibagi matung ina Zamitul Ulma na sinduna pangthokliba thoram asida imam na dharmagi matangda wanganglaba matungda nama songadabani adubu pung mapan makhai tarakpada nama sonana mathauna thorang torakpada wabagai kendragi MLA Fazur Rahimna wa amakhak haige haina hagatuna rajnitigi oiba wafam kya phongdorakhi lai khurumhamda groupism sagatuna politicalize tawbasi chatnade amabu oirabasu mahakna wangang dibadu pung 8 minute kuntra manga chatpada mahakna nama sonbagi matam hele haibaga loinana mioi kyasu wafam si phongdoknaki hairi maduda MLA na nangbu ngairapak kuirabani haiduna khudom bisinglakpadagi mahaki workers singna khangawdana phubadagi sokpani thawdogasi pende masigi matangda mayang Imphal police da FIR ama thagakhre fixed lepani minan amata chon tha jaroi haiba khiragi matung ina minan mari manga swon tha paduda aina pung tare hak hairubani MLA gi sign da khudom bi ulaga kuirabani aina ngai liba gari wahi wata khara khara natto oi da wari wata khara hairak laga pung thra padagi page khombu singuna thogalakana All India Student Federation Manipur State Council gi akhanaba thomin singna ngasi Imphal gi akoibada koina chatuna yengsilubada Khoiramban Kaithel gi temporary market manakta leiba dukan singda matam helaba polam sing yolamba thingnari hairi polam sing asigi manungda expiry matam helaba ma khoktok laga yolamba cold drink Coca-Cola thumbs up bottle yankhai kokfai suza karaba Bhiwani food product ki Sri Durga papar packet chamaga Manifudra Romni Nan Manipuri gi dukan mapuna polam singadu mapalamdagi tata truck amada Mantri Pukri gi mafam amada puraglaba matungda yolambani hairi asigumba miyam da namthak tawduna hu olaba miyoibagi hakjangda sokningai oiraba polam sing khudaktagi dukan mapu singna yonba tokpiyu miyam nasu expiry oirabra haibadu kupna yengbiraga lebiyu asigumba thabak sing dukan mapu singna makhatana chatharabadi maduda thorakpa apaphatagi daita dukan mapuna pugadabani makhatana asigumba drive asi chathakigani hairi ozik paugi marakthana tenba brema tenglauze amukana taramna uksari World Environment Day kumon thawrungi saruk amu oina the volunteers singna sinduna pangthokiba sairing changdomnabagi thawramda saruk yagiba singbu khudol potpibi thawram ama palace compound leiba ultra sanglen da pangthokri thawram asida forest department ki conservator of forest wildlife Thiam Mahendra Pratapna chief guest sana konungi naharup lakpa wai mairabana thawram mapu oiduna saruk yakhi thawram asiga mari leinana Southeast Asian Cultural Organization ki President Achobana Aikoina Kumon Thorum asi Sarkar yauna upambi sing masing thiba ngamdana thakriba pambi asibu hinglibra natraga sikraba haiba amukhana yenghaningi haiki Thabo ko tawdinga da hana panthoku da thaba chisara baga numina mel le baga hega thani da chaga khudak de ga tawraga yo masam tawraga thanu musam to ge thajum bajin di pambi oiroeba Tangkhul Avenue ki akoibada leiba fivam phatraba lambi amadi drain sing semjinba amadi sengdokpagi thabak Tangkhul Avenue khulgi authority na kana chathari khulgi authority na mapung oina sinduna chathakiba lambi semjinba amadi drain sengdokpagi thabak aduda avenue gi manungda leiba mioi kyana saruk yakhi lambi semjinbagi thabak aduda laifam khunau jila parisad ki member P Sundarsu laktuna saruk yakhi lambi semjinba adugi matangda village authority ki chairman Simraingang kaising na phongdorakpada authority na miyamdagi angam ba mateng lauraga lambi ase semjinbani nungzu tha matamda lambi chatpada awaba kaya mayukna badu kharadang oirabasu koknanaba pandamda semjinbani haiki Pulinja sinase para are goma ma thokula tawani asi government ki mateng ama sona khongba ngamani Mantri Pukrida Hauzik Sagatliba Secretariat ki yet rom thangba Matagi Sentry Post ki pillar da nupi ama thauri yalaga siduna leiramle thawdoga ngasi ayu angan badat thengnarakibani Police tagi phangba paugi matung ina lekhidraba nupi adugi maming Miss Elia Nungsel chahi kunmanga apokpa Thaipre Nungsel Chingmairong Khongnang ani karak
yengkhoiba bazar dagini lekhidra nupi edu police na lokhalaga jenims ki mukta thamkre. Joint Committee on Inner Line Permit System in Manipur na sinduna lamdam asada ILP system chana halu haiba khongjang makhata na chathari ngasi committee sigi makhada Malom Bazar Singjamai Thongkhong Nagamabal Kangjabi Thangmiban Thingel Maru amadi Lamphel Supermarket ta wakan mifam sathaki Kangjabi Leirak Youth Club na sinduna Kangjabi Lampak ta pangthokiba wakan mifam aduda Manipur da ILP chana hanbang ngamdaba miyangi mute sing fam thadu khongjang singa mari leinana Fazan kiba mute sing athuba matamda thadokadabani haibana chingba play card kya sizinaki Thangmoiman Thingel Maru de leiba Khumukchong Ongbi Leonly Devi Memorial Community Hall da pangthokiba wakan mifam adudasu khudakta ILP chana halu haibana chingba play card kya sizinaki Lamphel Supermarket apunba nupi kaithel lupna sinduna supermarket ta sathakiba khongjang aduda saruk yakhibi singna Manipur da ILP chana hanbang ngamdaba miyangi mute sing pham thadu haibana chingba kholaw kya sut lawki khongjang ga mari leinana saruk yakhibi amana ILP chana hanba ngamdabagi matangda pendaba wafang kya phongdorakli Assembly da whatever anira law haba phawda muji phawda akhoigi paliba akhoigi miyamgi mi khone na laiba makhoi kubusina ware law da ba habase akhoigi yamna laibak thibani hajeningi aduga loina na makhoi na lawgi haragadi kaisunati loina na makhoi humhuna miyamgi mi hulona thagaliba makhoi na mase ware se law kadabani Manipur da Inner Line Permit chana hangadabani haina Kongpal Nupi Samas and Social Welfare na sinduna Purompat Amom Thongda wakan mifam sathaki lamdam adungi nupi kyana wakan mifam aduda saruk yaki Indo-Burma Sports Association na yumnam lekay da layba association ki complex ta ILP chana halu haiba dabida wakan mifam sathaki lamdam asigi yelhaumi kallu haiba Warol Singh Thetki Soibam Laikai Wangkai Kunang Mera Paibilup Nasu Soibam Laikai da wakan mifam sathaki Miyam gi mute singna Manipur miyam gi yengduna kudakta ILP chana hanaba thabak lokhalu hairi Nagamapal Lamabam Leirak Masindasu Miyamna wakan mifam sathaki Miyam gi mute singna center da taksin bangam driba sik kariginu haiba hangningi hena akan bakhongjang kaya miyamna lepna saksin khigani hairi Kurai Ahongai Thangzam Laikai Nupi Kanglup Nasu Kurai Ahongai da wakan mifam sathaki Lubasiki Secretary A Reddy Malana Miyam na khongjang kya changsilabasu government asina masibu chana hanaba akan bathabak lokhatabasi pende amarumda khongjang changsiliba singbu phubiba yaningde phajin giba sing khudakta thadokadabani hairi amusu college gi chhatra chhatri mayam phubi dana ana besangda pakhatna karidana laikan nerbe mayam sidam so khoi yamna penjede adu makta phari ba ujik ahalaman kaithengi imai ben sing mayam hingju condition amta yang thadok pirau haidana khoi ngachi dana je phamjeri bani Manipur government na yamna thengna political parties singi mifam kaunana bawarep lokhiba amadi chief minister na ILP chana hanna hona bada sarkar na lumna lawdaba leite haina phongdorak pasi khongjang changsiliba leibak miyam bu apang basi bagi thawong ni haina All India Student Federation Manipur State Council ki cherol amna phongdokli miyam gi ihauda police na phu chaibada sokhiba mahiroi singi ana layengda government na mateng panggadabani hairi Manipur da Inner Line Permit kudakta chana hangadabani haina All Assam Manipur Student Union na phongdorakli ngarang jiribam da pangthokhiba paugi mifam amada union asigi president Seram Herazitna Manipur da housing oiba phibam gi matang da union asigi central committee gi mifam ama silchar da famduna khongjang changsinba mahiroi singbu Manipur police na tamthina phukhiba thong kanna yaning da phongdokhi Manipur da mitop singna nongma gi thomjal laktuna nongmadi soidana Manipur haiba yelhomi sing leiba phanglaktaba yabagi phibam da leire masi khangna Manipur government na thabak pakhat pi haiki union gi general secretary Nilakantana Manipur se state amadi international boundary singa lonariba mapham amani maramaduna mitop sing ain kaina naron da changlakpa yabagi phibam da lei masibu thingnaba madi tungi aikhoi gi Manipuri singbu kannana bohonaba mathok tai All Assam Manipur Student Union na kaidongai dasu Manipur da thokpa thodok singda yengduna leithokte Inner Line Permit System Manipur da chana hanaba honabada angamba thakta mateng pangani haiki Manipur government na ILP mapungfana Manipur da chanare haiba warep ama leibak miyam da pidriba fawba kiyamgai da mitop mian ja sing changbada all kiyamgai nupi chawkhat thoranglum na thingle hairi Manipur da Inner Line Permit System chana luhaiba
haina changsilliba khongjang asida kangleipak lamjing apunba mairalup kangla mainasu mapungphana sogatpaga loinana ngasidagi khongjang changsilagani haina lup asina khangalagli Mantri Pukrida Laiba Napet Local Latibi Hospital Leprosy Treatment Amadi Rehabilitation Saba Yaroi Haina Lamlonga Yaifa Thodang Nubi Loop Amasung Rafai Village Road Women Organization na Lamlonga Lambi Thingzinduna Wakan Mihum Satakre Kongjang Changsin Kibi Nubi Amana Napet Local Latibi Hospital Sagani Haina Tauriba Se Hanadi Makwisu Yaki Adubu Masigi Matakta Yum Jamagatara Yauna Sagani Haibasi Yabungam Loy Mari Lainabas Singna Hayang Pawagi Manunda Firibasi Handoktra Badi Lamlongai Lambida Garia Choba Changba Thingbagalina Makatana Kongjang Kaya Changsilagani Haiki. Asidagi Sinubi Humi Chomna Koina Satar River Balase Inter Village Manipuri Road ki Koina Satar River Balasi Akoigi Napela Kon Thangla Popidagi Sarkana Kusil Tharang Toraga Aron Bada Security Naga Lebang Namdana Force Pazana Yadam from the Gileba Cotton Singdum at Obanilo Shilage Harry Beleba Sekaramba Mong the Kaimo the Kolibun Haba Koina Hangu the Seas of Metamoyi Marine Bedukumis or Metapangi Aduna Koina Si Huni Satar Liba Kongjang Asi Makata Boy and Makoina Hantung Trabadi Akoing Hayang heavy vehicle Banamutogani Adu Sumata Mahami Semi the Laton Ruban the Havagimati Consult Emilia Tanaramdana Local Emilia Amdana Development of Wamatanda Pau Piram the Tabak to Vigano Highway and the Fazabamo the Habi Adu Consult Emilia the Mahan Pau Sukai be them there Hangoria Pazama Yam Satuna Quaver Kaisi Lazaba Pazama Yam Hotuna Satuna Quagi Local Emilia the Hangumatam the Mahasu Pau into Pangamdre Hari was a Karom the Gamaton from Mono have a Panga with the Marina never authority ISTV could hand the Yakuibum Tamayam the Samam River Sekohanbi Hajani Yagimota Lions Club of Infal City na Yaibilen Destitute Children Home Kaibi Sanapata Lady ba angang singidamak chana thakna ba boy kolom amadi sanabagi polam kya mating pikre home asida ngarang pangthokiba achamba thoram mamanda club asigi president Dr. K Gopalna lusingduna club asigi permanent project ki sarugama oina polam singasi sinakhibani Senapati District Women's Association na Tribal Research Institute Manipur ga khusamnaduna cultural festival ama Senapati da leiba association gi holda pangthokre festival asida thangal paumai mau amasung marangi khunung isai kya utpagaloi na nat ki jagoi sing se utki Rims ki matang da devsam na thamkiba wafam sing adu director Dr. S Sekharjin mamutana khangre amadi nainadre haina devsam na khangalagli Director ki machanupi anatomy department da senior residents oina thabak hapkiba sigi matang da CBI gumba maning tamba agency amanda sinaduna thidokna bamari leina ba higher authority da devsam na appeal tawrakli Director Sekharjin na nongmatada post amakaki advertisement thokpada khenaba notice ani thoki haina khangalagli devsam na anatomy gi matang da yamna toina hairiba wafam ti hauzik fawa Rims ke director na khanglam da ba se laibak thibani senior residents haibasi postgraduate degree pass tawa mioi khaktana changadabani MBBS degree na obiya de haibasi director na matam pumbada kaudana ba khangalagli hemasida makhata na argument tawbagi mathok tadre haina desam gi secretary general na thadrok pachirol mana khangalagli project paugi marak thana tenba break amaga muklozai amuka na taram oksari Kolkata da leiba hospital amada thabak tawba singjamai chinga mathaktagi konjangbam ongbi nirupamana mahaki bharaka da laikhidabagi matangda nupi mayumgi mioi singna tattana nupa mayumda laktuna wahang kaya hangba yummai thagani haina kiyanwagi thabak sathaba asina imung manungda awaba kaya ohalle haina nirupamagi manembo kunjesori Manipur Press Club tapang thokpa pawmi singa unabada phungdokri pawmi singa unabada da chinga mathak mera paibi apunba nupilu ki mioi sing su saruk yakhi Kunjesori na makataraduna thaudok asigi matangda mahaki machanupasu hauji Kolkata gi jail da leiribani mamong nupigi aroiba mathau mangam pangthokpada pamdaba thaudok thokiba du karigino haiba chap chaba khangi mamong nupi laikhidabagi achumba khangdoknaba thigelengai cherakta JAC amadi nupi mayunggi imung manungna toina aki akhang pibagi thabaga sit tawigano haiki moina hai kuding ai loini yajare haibajida haibadi aim ni batungina lapada ai kesuma leidna chelo habachimati ai thamjarage moini makhunda adugi matungina ai ni moida hajeni je ai suje ai le jeba papse adagi saju khambam thokpa magi ai ni matungina lalambe phangerasan seisida ai kaita kanu oijatre yanu de bale jetheba Sri Govindaji Third Amendment Bill listing ani taramari athuba matamda sarkarna handokpinaba maitai inat semgatlu
Janam Sanatokna Punik Sinsilakli, Lepak Damak, Apava Sakat Pawarep Kya Lobi Bada, Lup Asinataram Oxeri, Adubu, Sri Sri Govindaji Temple Board Kimakada, Umang Lai Haraba, Siyasan Bida Fay, Ningtaugi Masil Lagi Torum Kayabasu Kut Tingzinduna, Hek Pangtogli, Maitai Lining Chat Pasina, Govindaji Torum da Kut Tingzindana Bamang Kak Mangde, Pamsu Pamde, Maramaduna House and Loki Bawarep Handopiu, Libak Miyangi Apava Oigan Heidi. Harry Konasu Handa Govindaji Temple Board Amendment Bill Lisingangatara Mari Assembly the House na passed Tokibasi Lamdamasi Yelhomi Singbu Chow na Singa Batanatana Masi Hachin at Lawi Bill Lasi Labak Punjau Tindringai review the Hobun Chungani Heidi Ngapi ba nungsiba madi kokpi ba yaw drabadi dharma chatpagi wahan thok laite haina Deputy Chief Minister Gakhangam na Fongdokre KBC Youth Department Sinduna Chungmairung de Leiba Tribal Research Institute ta pangthokpa Jesus Christ ki paujel isai oina saktuna miyam da khangan bagi thoram da phongdokhibani IGP Christopher Dongel na thoramasi KBC ki chahi cha masurakpagi mangoina na pangthokpani isai haibasi isorning bagi yamna maru oiba lambini haiki Gakhangam na makha taraduna gospel music na tumduna leiba apang bamyoi singbu mikap thogan bangami oida pada amandi mihan mi pun thallaba khunai ama abhaba oirakna ba isorna soidana achumbagi matam lakhangani haiki Masa mana wina, bukti di besar. Soalnya apa? Udah kini, mungkin sakit lekan dah. Aku harau kan gini, hai kan buat kalon aku. Loja nak, lok thap piri bani, bukti di bani. Madu ki pas ada, madu ki wahang thok ada. Aku ki bangamba, ut bangamba. Mia bangamba, punya apa? Aku punya si music. Let the song of God. Isodi isay music isay masigi isay nung maya sina masina reach out to the unreached, reach out to the not mangador thawai kan biba numit acho oisunu ay tamjaningi YC Wanglen Thoibina Iba Tingkangi Luhup Koba Sairingi Lairik Ama Kanglai Pak Loina Silon Apunba Marup Kalamgi Nijanda Dalaiba Sanglenda release Tokre Thoromasida Kalamgi Advisor Kaitelakpam Sanahongba Mangang Amusung IC Asem Susaruk Yaki Lairagasina Kalamgi Yangkai Mathoy Suba Lairik Ni Hairi Idul Fitr ki chaklen pangthokpa ngamjada ba Muslim singi oiba chaklen ama Muslim Council Manipur na hata da sinkre thoram masida council ki secretary Haji Arafana imung manungi laita lairana kumai siyum da pangthok chabang ngamdaba Muslim singi akhana na sili ba chaklen asi mathang chahidadi mapham kya da paksana pangthok na bahonagani haiki Apunba Manipur matam isay Kanglup Amik na sinduna Best of Amik lisingan nga tara marigi damak Bisnupur Center gi oina preliminary round pangthokre loina na final gi damak mioy ahung khangat kre mioy sing adudi Ningthaujam Montessori Hidang Mayum Rahul Sharma amasung Somen Laisang Themni amarumda President Award na Chungkham Anthony Jos na fangkre Anthony bu pungning thogat po oina saknai raba artist Narendra Ningombana tha khudingi mahaki tolop tagi lupa chonga chahi amagi oina piragani lakthokre music composer Jingam Kamaina su mahaki studio da Jos ki isai ani recording tawagi khudong saba lemna pigani hairi Amiki working president Dr. Hamom Nabasandra amasung Dr. Salam Santi Balana su selgi mating piki Bazik thanabagi pau lobirase Uzik sanabagi pauda badminton En Angitana chahi tara taret makhagi nupi machagi taret suba Imphal West Badminton Championship ki title lokri chahi tara mapan makhagi nupi machagi single final da En Angita amadi Puja Kamega thingnaragani Imphal West District Badminton Association sinduna tha sigitang kuntaretagi DM College campus da leiba Manipur Badminton Association gi indoor hall da nupi macha sanaroi tara nipan yauna punna sanaroi samaga humpuni thoina sargya dana chathari ba taret suba Imphal West Badminton Championship ki chahi tara taret makhagi nupi machagi singles final da En Angitana Vilinda bu maiti bapi dana winner oikhibani chahi tara mapan makhagi nupi machagi singles ki ahan ba semi final da En Angitana A Sanambu maiti bapi ki ani suba semi final da Puja Kamaina El Kailani bu maiti bapi dana final changkhibani chahi tara taret makhagi nupa machagi ahan ba semi final da RK Erisna En Tarzan bu maiti bapi ki ani suba semi final da ke Chinglem bana Bosan En bu maiti bapi dana final changkre
Sahi tara humdoi makagi nupi machagi singles ke ahan ba semi final da ke Monalisa na Jennifer bu maichi ba piki ani suba semi final da Martina Thangana NG Neharika bu maichi ba piduna final changkre chahi kuntra mangagi men's double ki quarter final match da L Kalyan amadi N Ranbir gi jura S Bimol amadi KH Fulchandra O Premananda amadi RK Robinsona amadi K Jadumani amadi Chitranjan gi jura magi lamba maithi ba piduna semi final changkre Thobal District Football Association Thadorok Pacherol Amana District Asigi Chahigi Super Division First Division Second Division Foot League Tournament Mathang Thagi August ki tang ni pandagi pangthok lagani Form pisin bagi aroiba numit August ki mangani Saruk Yaningba Club Organization Singna DFA Thobal gi office tagi akupa marol khangnaba yagani hairi Tha sigi tang kunma pandagi August ki tang taramari fawba District Table Tennis Association Imphal East na sinduna numit tara taritni gi oiba non residential table tennis coaching camp DM College campus ta leiba indoor stadium da pangthok lagani coaching camp asida hana Maldives ki chief coach oiramba NIS International Coach TH Upendrona takpi tambigani Imphal East Imphal West ki nupa macha amadi nupi macha sanaroi nimpuna camp asida saruk yagani hairi August ke tang ahum dagi mga fawba Jammu gi Government Gandhi Memorial Science College Kenyal Rota pangthok kadoriba kuntaret suba Junior Boys and Girls Atia Patia National Championship ta saruk yagadaba Manipur team gi sanaroi sing hayeng Imphal thadok lagani hairi Imphal West District Football Association August ki tang tara teretagi kunmathoi suba L Sangita Devi Memorial First Division amadi tara manga suba S Birendra Singh Memorial Super Division Football League pangthok lagani league asira saruk yagadaba team singi manager meeting August ki tang tara marigi nunthil pung mari tabada association gi office ta pangthok lagani hairi ahan ba Players Trophy League kam knockout kang tournament Team tara ni thoina saruk yaduna ya school gi Sri Gopal Dev mandap ta chathari ba tara suba Player Trophy League kam knockout kang tournament ki ngasi sanaki bada Siba Kalyan Sagol banna ya school S pu panjil tara tare tara humdoi da maithi ba piki hayeng IWKK Uchekon amadi lasa leima pokpangga sanagani ngasi nungmagi oiba ayinga sagi pawda ICAR lamphel patagi phangba pawgi matungina ngasigi khwaidagi saba degree Celsius kuntra humdoi dasmik taruk khwaidagi ingba degree Celsius kunithoi nungsita yawba ising manilgi chang ayukta chada humphudrat tare nungthildana chada humpu humdoi nungjugi chang millimeter ahum dasmik marini maroi bapaw amuka na pizari ILP khongjang da fazin kiba mioi sing athuba matam da thadok lagani system ase chanana bohona bada BJP gi ajoba thodang lai phongdokre Muslim sing gi sing laba kumai Idul Fitr gi thoram ngasi Manipur gi mafam kya da supak sana pangthok nakri amadi ILP chanana ba khongjang kan na changsilingai cherakta saktak che yaudana lakpa mioi kuntrani thoi koringai gi miam na fare makoi bu purakpa saktiman gari ama mai thakre Tang sida ISTV na pijama Manipuri Paule zere binek tabir basingbu amukan na khurumzari